Bengali Muslim Amagi Mangonda bom Tarakle Thoudoksi Matungda Thoklabadi Khul Ngakpasing Thamlagani Jiribam Muslim Pawasi Paunil Khol Pausi the Kilokhatsavane Kuki militant sing the Mitegi Yumama Mai Taram lay Mitegi Yumama Ngarang Midang Puntaret Lom Tarakpa Duaida Jiribam District Manungsan Ba Lan Pani Part 2 the Labor Mitegi Yumama Apapa Makalgi Kuchukulai Paiba Kuki militant sing na Saizang Lom the Kumtarlaga Mai Taram Laba Matungda Yengsin Bachat Pamioy sing them Amuk nong mayama di bom kapsin duna landara kre haire Lan Pani Part 1 the Labor Bengali Muslim Amagi Yumamada 2 inch motarama Yumgi Mangonda Tasilaki haire Yumbu adugi maming Sani El Haq Sahini Fuga Taruk Apokpa Samle Ali Kawi haire Pokayaw draba bomado ngasiya yukpung tara rom taba duaida Kuntraga mapan suba Assam Rifles na recover ta ukray Thoudoksi mari Leina na All Jiribam Muslim Welfare Association Society ki spokesperson MD Baharudin na asigumba Thoudoksi Matungda Moga na thokan bigan no asum na hanjin Thoklabadi miyam asogapan yawraka ne karigumba asum na Matungda Thoklabadi laikai miyam punsin duna Khul Ngakpasing haike Thoudok adubo yumbu aduna thamoy sokna nungaitaba phongdokhe Chingda Manipur Police Commando Khara Cheda Yekpa kai Oirabasu Tampaktadi Thouna Leina Thabak Touri KMWO Manipur Pawasi Paunil Khol Pausi the Kilokhatsavane Apunbagi Saktam Kai Bayaroy Tungi Yumbirel Kansi Haiba Pandam the Labor KMWO Manipur na Singjamay Akampata Thokiba Thoudok Amadi Relief Kem the Leiriba inmate sing Mahiroy Amadi Paumi sing the Tati Taway na Taukiba Thawong KMWO Manipur na condemn Taubagaloina na Manipur Police Commando Khara de Chingda Khaktada Cheda Yekpa kai Oirabasu Tampaktadi Thouna Leina Thabak Touri haibadu udlay Saliba tha asigi amada akampat relief kem the Leiriba inmate sing na Makoigi pendaba khara phongdokpa rally chatpada police na inmate sing amadi paumi sing da akanaring singduna mahiloi sang manakta tear gas mog bom kap khiba thawong yaning de kanglei paki aifana ba made miyam mit na kong oina ba nongju nungsa khaktana miyam gi damak thabak tawriba paumi sing da khut tha bai ba se nong thakta tin sikat laga isagi imaida tasin bagum ba ne asigumba thawong matungda mugana tawbidaba na hena fagane Misa miyam ngak sena ba Leiriba Police Commando sing Tampaktadi miyam na ikai khumna ba udliba ne Maraksida mathonguk taba Police Commando khara na tawriba thawong asidi Cheng sagring amana chengkok ama mangthok bagumba ne Loina na mahiloi sangda sigumba Police Commando khara de Chingda kuki sing na rally chat pada tan khaibadi laira dan miyam na oina talak padagi chelakhiba kayasu laikhrava ne Thawong asida karigidamak Manipur Police ki Commando khara adu Cheda Yekpa kai ni hairuidavagi maram laivara Karigumba misang mikai naiba thawong matung tawbigano Tampakta kaliba dugumna Chingda su kanbiyo Hiramasigi matangda Home Department na su akanba mijeng sangbiyo haina Kanglaipak Minority Welfare Organization KMWO Manipur gi maikaidagi phongdorokle Makhata na hai matam sang na lamdam asida sa thariba lana si loisin na ba Laingang na santi purak na ba chapsaba warib ama lawbiyo Natrabading lamdam asigi miyam supam nompam khangdabagi senthok lairakta mading Chaba thakpa phangdaduna sikhiba yabagi phibam da Leire maramaduna Leingakasina thuba matamda lamdam asida santi purakna ba lambi ama senbiduna miyamgi awaba si kokanbiyo Haujik lamdam sigi miyam haingai leitana ware hingna sibaga pangkak oire Potsaigi mamal atiyapang na wangkhiba loina na Thabak supam nompam khangdabana senthok lambi lairaktabadagi miyamgi awabagi mathakta awaba haibadu oire Aduna miyam na Chief Minister N Birenda thamliba thajaba si CM na suthabak waina utuna lamdam asi ingna chingna mahusagi punsida hingnaba honabiyo haire Mathouna Leire Hairiba Leingaksina Center Leingakpu Kiribasi Karigino Hangba yai Pawasi Paunil Khol Pausi the Kilokhatsavane Manipur da hujik thokliba lan loisina ba honabagi mahutta Congress amadi BJP ani na hunaduna laibagi matam natte lan tawrakliba si sahi amaga tha mari helaklaba fauba lan horiba kuki militant singbu laksin bangam da bai basi Leingaki aswan bani haina lawgane Haujik Leingakpai diba Minister MLA sing na Center Leingaki luchingliba Prime Minister Narendra Modi da Manipur da thogliba lana sina maram oiduna Praja sing na ikoibu yadre Minister amadi MLA sing fam thadoklagani haiduna akanba pressure ama tawrabadi karino amadi lakane Iraiba ki praja singgi lanthum amadi miyamgi punsi kanbai basi Leingakasigi subject ne Adubu Leingaksina ngasi fauba Center Leingakpu Kiribasi Karigino Hangba yai Thokleba lansina chamjaraba miyoi kaya gi punsi loikhre yum kai tumna mai thadok pikhraba miyoi kaya lanjen aduna
relief camp da wana leire relief camp da matam sangna leirak padagi wakhal gi leina laktuna relief camp da Touri yanduna siva fawba yawrak lei phiba masi yamna luravane lan haibasi soidana di loikhine aduba hojik thokliba lan asidi mitai furup muthana bahauba lan ga pangkak ne sokna riba lan si kuki militant singna nongma yama di bom ka pa horak padang lan tho eng kuki na tumina leirava lan thokte mitai khul ngakpasing ding kuki militant singna horak pa lan ngak thok padan ne pikraba Manipur da thokliba lan si kuki militant singna makhoi gi tongan ba administration ama pu haiduna hauba lan ne hojik lan si Manipur da leidiba furup amatana yade Manipur kaiba yaroi haibasi miyam gi khola oire miyam gi khola wasi leingak na tabi gadava ne miyam gi khola si taraba matungda center leingak ta kan ba pressure ama piduna lana si loisilaga mahusa gumna tangdu leitana lenba punsi adune miyam gi apamba ne chinga khutka manaraga opposition amade ruling thamdana punsilaga leiwa ki yaifana ba tawbana amade iramdam kan bana chumga ne